respected CM lokhalakliba chawka thorangi matang asida oja sai matang oja gi mota kamaina di yengba masi positive oi peromda lawgudra habadi akogi lokhalakliba state mayam se kamaina ga yengudi aja akogi lengak akogi anoba lengak kama manipur da akogi laiba sina hauji ki akogi manipur da laiba challenges sing habatare magi lengak sigi mangda mangona tariba challenges sing si matau karamna masi face to wada ge haba adugi matangda koi lengak sina magi tawgadaba mana paikhat kadaba thabak sing do madu magi lengak sida yauriba magi lengak sibu saugal-iba adumba MLA sing sigi matangda koi amato oiba haitarin amato oiba wakhalon nama akwai consensus of opinion nama akwai amataba oiba wakhalon nama khak akwai sagat minaba amato oiba wisdom ama khak thamminaba masi lengak sigi oina di tangai fadana tawtaba yataba adumba khongthang ama khak woyena adumaina lawi maduga mari lenana akwai lengak sida yauriba adumba MLA singi oiba apunba mifam pangthokpa se masi tangai fadana paikhat pham thokpa tawda yadaba adumba normal course of initiative ama oina akoina yengbada adumaina uzai to handak akoigi honorable chief minister khem chan sina koi delhi gi khongsat seisida akoigi yamna kari hatare juggernaut oiba adumba khongsat ama khak oina koi tobiramba masisu koi yamna khitang somewhat koi progressive oiba khitang mangomda sanction ba do lakadaba singda su mangomda thaba kharati mangomda ilakkadoribra haibagi adumba gesture ama koi miyam sida fill tawba adumba tangka ma khak oina uzai adaki seisida matam sangna koi manipur gi balance lerakibadagi horaga koi lepak seisida plairiba prime minister sida manipur gi chief minister siga manipur gi political leadership ka amuk phawba unabagi tangka ma phawba thambi khidaba aduga seisida manipur da lakpa kanda akhoi machin ani longba haitare jingi phallama tampaki phallama gaina jingda wa ma tampakta wa ma tormaga sakhiba yamna ningba kainingai oiba adumba prime minister gi khongchat ani adui makha tarakpada akhoi president Draupadi Murmu na jingi oiba separate fund pi base masi mai level da acknowledge tawi haibo afam da chin basu thambi ba mamanta laigre haiba tare ko sumaina laigraba si da handak akoi laiba anoba chief minister sina prime minister ga phamin narakpa table torakpa the home minister ga phamin narakpa then moi party ki president ga phamin narakpa and the senior moi political leader sing haiba tare Rajnath Singh phamin narakpa Nitin Gadkari phamin narakpa Jyotari Titya Sindhya civil aviation gi RD gi minister oiba Jyotari Sindhya ga phamin narakpa sumaina tongan ba minister mayamam ga phamin narakpa sina koi lamdam sida koi road transport ki lamdam da hiram da boraga su rural development gi hiram da boraga su civil aviation ga mari lena ba hiram da boraga su law and order ga mari lena ba hiram da boraga su ton ba hiram mayamam khakta koi lengak sigi sanction ga da ba lengak sina tentative oiba yamna akakna ba yamna specific oiba timing sigi manungda koi time bound hai tare time bound sigi manungda paikhat kada specific oiba magi mission nama koi sabjana clear way the set torakana madugi thauksing do paikhat na ba hotna bagi hotna kado bagi anu wakhalon na khakti koi honorable chief minister Sri YKM Jani handa ki Delhi khongsat se sina hapet mami tahali loina na adu hek halakpaga koi sida la kanda BJP के legislature party की दो NDA alliance की legislature party के meeting मथंग कोई पाइखलक पसे मसीसी यामना consolidated होइबा यामना farm होइबा यामना determinate होइबा यामना specific होइबा कोई initiative खरा कोई पाइखलक पगे ममी दुमदी याम clear होइना तारे ई है बतारे अदर फवई तांकक तो थमजके